ITLF na May 3 Separation Day haina thoram pangthokadawri Manipurda mitai community dagi tokhai laikhiba sahi ani mapung farakpa numit lagliba May 3 Kuki Separation Day haina tuibongda laiba Wall of Remembrance site ta observation pangthoklagani haina Indigenous Tribal Leader Forum ITLF na phongdurakli ITLF ki cherol amada Kuki to community da asuki mati sokhaliba ethnic violence asida victim oikraba singbu ningsingduna thoram asi pangthokadabani numit asida shutdown leiroi adumapu traffic ta ahongba khara leigani hairi Kuki singna taliba dimana si hena chesin hanuna amatoiba achetpa khongpam ama leminaba pandamna pangthokadoriba thoram asida tribal organization sing mahairoi loop sing philanthropic organization miyam amadi media gi miyoi sing charuk yabiyo hairi India di super power ni haina lauri tawbatabu Kankpokpiga lambang ngamdaba khwaidagi sonba ma oide haina Joy Chandra na phongdoragli Justice Committee ki Chairman Joy Chandra konthodamna haikre India government na makhaupong na ngasisu lauri malengi miya mamangda India di super power ni haina tawbatabu Kankpokpibu lambang ngamdaba khwaidagi sonba ma oire malengi mamangda ikai ningai oibagi mathakta Lana maram oiraga National Highway amadi State Highway sing chatok chachin tawba yahalagani hairagasu ngasi fawba ningtamna chathanba ngamde wafam asi Justice Committee on Anglo-Manipur War 1891 Martyrs and Freedom Fighters so Kanglei Park Major Wangkhai Mairaba Memorial is People's Museum Kaksing amasung Laisang Them Amu Memorial is na Kaksing Manau sing lanfam da thawai katkraba Freedom Fighters sing sakhang kidraba Kaksing Manau sing gi lanfam gi Anglo-Manipur War 1891 gi laikhidraba singi mafamda haikal laikat tamagi thoram pangthokiba aduda mahangna phongdokibani mahangna makhada na hai British na Kangleipang Manipur gi laingak londa khut thingdilakpa yaningdaba phongdoktuna matam adugi konung oiramba Kanglada British officer manga kaklaga hatki loinana mayang khangda anisu hatki maduna maram oiraga British na Anglo-Manipur War 1891 gi March 13 da laukthokibani tha ama rom kana songnaraba madungda 1891 gi April 13 Manipur gi ningtama mangki Jiri police na fajin kiba arambai tengol gi thomi ani khudakta thadu Jiri bam police na fajin duna thamliba arambai tengol unit 41 gi thomi ani khudakta thadu kadabani haina Jiri bangi lupsina taksilagli ngasi Jiri bangi AJMP gi office da pangthokba pawgi mifam amada waset gi president Nibarni na hai Jiri bamda arambai tengol unit 41 na nisagi mayokta sangsilagli ba khongdang asida singna bagaloinana Jiri bambu mangnaba kanglup kharana Chilaglibasi yaningde Arambai Tengol Unit 41 gi thomi anibu Assam gi Kasardagi Jamir Hussain Kauba miyoi amana maral chijilaga Jiribam police ta wakatuna fan kiba thawong kandem tawi Jiribam police na fajinduna thamliba Arambai Tengol gi thomi ani athubada condition amata yaudana thadokadabani Arambai Tengol na Jiribam dagi mayai ka bachinjak maru fangna muthanaba honariba si Jiribamda lairiba lengaki authority singnasu sagatbiyu loinana Jiribamda laiminariba furukanglu singnasu mapung fana sagatbiyu langi saitheng fangduna wana lairiba Jiribamda atopa lamdagi mitop neklaga hena irang toknaba thabak khudakta lekkadabani masi laiminariba furup singna tauba thengnarabasu khudakta taubidanaba honabiyu haiki pawgi mifam aduda AJMP Thomi Singh JDO Jiribangi President and Sadanandana Saruyaki May ahumbo breathing device for sure future haiduna thoram pangtholagani haina fokna phongdoragli kumda lisingani kulumdogi May ahumda illegal immigrant singna yelhomi mitai da landa ba horakiba numit asibu ningsingduna lagliba May ahumda breathing device for sure future haiba thimda ningsing thoram Imphal East-ki Yumnam Khunau Community Hall da ayuki pung 10 tabada pangtholagani haina Federation of Civil Society Organization Fox Manipurna phongdorakpaga loinana thoram asida miyamna saruk yabiyo haina paujadagli Fox na thadorokpa chol amada kumda lisingani kulhumdoigi May ahumda kulai paiba illegal immigrant singna yelhomi mitai community da atamnana landarakibani lan asi isam chamba conflict amanate numit adumakta da mitai misam kayagi punsi mangki yum kai kaya mai thadoktuna masagi maramda leiba fangankide lan asi horakpaga matam chana laksinaba laingangna honabidabadagi inkalagliba naha kaya ama makhuda khulai paiduna masagi mayum amadi masagi miyam ngaksanaba village volunteer ama oina thoklaki ngamkhai landuna changsilakiba illegal immigrant sing
ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ, ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅꯆꯤꯡꯕꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯃꯗ ꯃꯤꯇꯩ ꯃꯤꯆꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯅ ꯂꯥꯟꯗꯦꯡꯅꯈꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯩ ꯂꯤꯁꯤꯡ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯗꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯔꯝ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯈꯛ ꯅꯠꯇꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯀꯟꯖꯅꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯄꯤꯁꯀꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯥꯒꯠꯅꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯖꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯅꯕ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯁꯤꯗ ꯀ꯭ꯂꯕ, ꯃꯩꯔꯥ ꯄꯥꯏꯕꯤ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯅꯨꯄꯤ ꯂꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦ.ꯑꯦꯁ.ꯑꯣ.ꯅ ꯃꯉꯥꯁꯨꯕ ꯑꯦ.ꯑꯥꯔ.ꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯆꯍꯤ 10ꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯣꯔꯦꯗ ꯂꯩꯕ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯊꯧꯑꯣꯡ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯀꯦ.ꯑꯦꯁ.ꯑꯣ) ꯈꯦꯡꯖꯣꯏ ꯕ꯭ꯂꯣꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯀꯦ.ꯑꯦꯁ.ꯑꯣ ꯈꯦꯡꯖꯣꯏ ꯕ꯭ꯂꯣꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯦꯡꯖꯣꯏ ꯁꯕ-ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯤꯡꯐꯥꯏ ꯈꯨꯜꯗꯒꯤ ꯖꯥꯎꯗꯦ ꯑꯃꯁꯨꯡ ꯐꯅꯩꯂꯤꯡ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕꯤ ꯕꯦꯕꯤ ꯏꯟꯆꯧ ꯀꯤꯝ ꯃꯁꯥ ꯉꯝꯂꯛꯇꯕꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯆꯦꯛ ꯄꯣꯏꯟꯠ ꯑꯃꯗ ꯃꯊꯧ ꯇꯧꯔꯝꯕ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯦꯖꯔ ꯁ꯭ꯔꯤꯄꯇꯤꯅ ꯂꯨꯆꯤꯡꯕ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯈꯣꯏꯕꯨ ꯈꯥꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯅꯥꯕ ꯐꯤꯚꯝ ꯂꯨꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯃꯛ ꯃꯣꯔꯦꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯕꯁꯨ ꯃꯈꯣꯏꯕꯨ ꯄꯨꯡ 1ꯔꯣꯝ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯥꯛꯇꯔꯅ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯔꯝ ꯆꯥꯗꯅ ꯄꯨꯡ 1ꯔꯣꯝ ꯂꯝꯕꯤꯗ ꯊꯝꯈꯤꯕꯅ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯍꯧꯗꯕꯒꯤ ꯄꯤꯛꯂꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯊꯤꯒꯠꯄꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯃꯗꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯆꯦꯛ ꯄꯣꯏꯟꯠ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯛꯂꯤ꯫